Lakhipuronline na putok saba Mars ki tang taramari irai numit ki Khomjinba Pao tabirase. Ahanbada maroi pa pao. Silchar da flyover sabagi tabak hauragani haina Barak Tampak ki chakot thorangi mantri Kausik Rai na phongdokre. Numinini chumda pangthokadaba apokwa marup ki marfutra mga suba lamda thabung niphamleng garang singirbonda hodokre. Jaribon ke oza laisung kanazidna manung matam sadana laikidapata awapa phongdorakle. Editor Gills Manipur ki mapanlepa ki khongsetta Laos ki damak ngarang Imphal thadokre. Numit humni ki Assam amasung Mizoram khongsetta Union Home Minister Amit Shah ngasi Assam da thunglaragani amasung Prasanta Mahasagar ki meter lising ahomrom ki irol nungta napu machu ki chekna sanma manba sangkraba lambi ama thengnakre. Hojik mapung oiba pau tabirase. Lagliba tha ahum asigi manungda Silchar da flyover sabagi thapak paikatpa horagani masigi damak lupa crore chatret kaithokle haina Barak Tampak ki chakot thorangi mantri Shri Kausik Rai phongdokre. Assam ki chahi rising aniga kunmanga kuntaruk ki budget ke matangda khanane nabagi thormama narang cachar jila BJP loisangda pangthokki bapaugi mifam amada mantri na wafam ase phongdokki bani. Mahakna makha taraduna hai Suikunada sagarliba mini secretariat asi lakleba September October tha sida loisilagani mini secretariat haibagi mahutta Barak Valley secretariat haina mingthongani haibagi wafam se phongdokhe atuga Barak Valley development loisangi anuba office Dispur C block ta hanglakani Silghat ta thong sabagi thabak haure aduga Maduragat ta nauna sagada bathongi thabak atuba matamda haunana batawragani aduga Sri Bhumi Zilla da Agriculture Engineering College ama sanabagi wafam su mahangna phongdokhe. Pao ki mifam aduda BJP Cachar Jilla Sabhapati Rupam Shah loinana Karnat Purkaista sarukjakhe. Barak Valley Mini Secretary কথা আপনারা সবাই জানেন 100 কোটি টাকার উপরে কাজ শুরু হয়েছে। আমরা চেষ্টা করছি যে সেপ্টেম্বর অক্টোবর মাসে এটাকে আমরা ফাংশনাল করে দিতে পারি। এর আগে গত বাজেটে ওনার বক্তব্যে মুখ্যমন্ত্রী মহাশয় ঘোষণা করেছেন যে শিলচরে যে শ্রীকুনায় যেটা শিলচর বা শ্রীকুনায় যাই বলি মিনি বরাক ভ্যালি মিনি সেক্রেটারিয়েট নামে যেটা স্যাংশন ছিল সেটা থেকে মিনি শব্দটাকে সরিয়ে দেওয়া হবে এবং এটাকে বরাক ভ্যালি ফুল ফ্লেজেড সেক্রেটারি হিসাবে করা হবে। এই ঘোষণা মাননীয় মুখ্যমন্ত্রী মহাশয় করেছেন এটা এবং আমি মনে করি এটা আমাদের জন্য অত্যন্ত আনন্দের এবং সঙ্গে সঙ্গে একটা ডিপার্টমেন্টও আপনারা জানেন যে যেদিন আমরা দায়িত্ব নিয়েছিলাম সেদিনই 7 ডিসেম্বর বরাক ভ্যালি ডেভেলপমেন্ট ডিপার্টমেন্ট নিয়ে একটা ডিপার্টমেন্টও খোলা হয়েছে যে ডিপার্টমেন্ট করা হয়েছিল এটা হল যে চিত্তরঞ্জন অ্যাভিনিউ টু চিত্তরঞ্জন স্ট্যাচু বা চিত্তরঞ্জন স্ট্যাচু টু ক্যাপিটাল পয়েন্ট and another is Rangirkhari থেকে রামনগর থেকে ক্যাপিটাল পয়েন্ট দুটা ফ্লাইওভারের প্রপোজাল এতিয়া ফার্স্ট পেজত এটা হ'ব আমি ভাবো যেটো রাঙ্গিরখাড়ি ক্যাপিটাল টু চিত্তরঞ্জন এটো ফার্স্ট পেজত লোৱা হ'ব। এই বিকশনটো কৰিব লাগিব পিডব্লিউডি এবং জেলা আয়ুক্তৰ ফালৰ পৰা সেইবিলাক ওয়ার্কআউট কৰা হৈছে ইতিমধ্যে পিডব্লিউডি ল্যান্ডও আছে বহুতখিনি ল্যান্ড পিডব্লিউডি রাস্তার ল্যান্ড আছে আৰু যত প্ৰয়োজন হয় তাতে আমাৰ যদি এনক্লোজমেন্ট আছে এইটো বেলেগ কথা কিন্তু যত একুয়াৰৰ প্ৰয়োজন হ'ব একুয়াৰ কৰি গভৰ্ণমেণ্টে তেওঁলোক কম্পেনসেশন দিয়ে। Numinini chumna pangthokadaba marfutra mga suba apokpa maruki lamda thabung mifamlen mutum lekai singirbonda ngarang hodokre ay ki pungnipanda phambalirat pa hoduna sidaba mapugi thawni lairol timinake nungthilgi aphongba mifamda huirem nandababo president apokpa marup singirbon thoksang masa Manipuri Sahitya Parishad Assam ki president oina khalaba Dr. Puri Sabam Birmani
पोथारबा ओजा युमनाम मनीना मथंगसिना मिफम मपु अथोइबा मिथुंग अमसुंग इकाई खमनजबा मिथुंग ओइना दाइस तफमके थौरम होदोकपा ओइना पोसंबम तंफा लेमा पोसंबम लामगानबी अमसुंग पुरिसाबम करुणाना यकाई से थगोल तौके मतुंगदा फंबाकता लेंसिनकिबा ओजासिंगना जकाइरोल निंगसिंग जेफोंग बाइकुम हांगदोके थौरम असिगा मरी लेनना डॉक्टर येंखोम राजबिहारी रिटायर्ड एसोसिएट प्रोफेसर नेहरू कॉलेजना लाइपोक अमा ओइना लाइनिंगन नावरिया फुलो Barak Tampak ki saknairaba iba Dr. Jenremam Kunjalalna Liningan Nauria Fulogi Pidam Amasung Pandambu Hangatna Yengba Dr. Thoksom Babachandra Retired Associate Professor GC College-na Aikoigi Kunaida Liningan Nauria Fulogi Mapam Aduga Dr. Puri Sabam Rajbihari Retired Associate Professor Nehru College-na Liningan Nauria Fulona Sengba Chaninglamba Mitay Kunai Haibana Chingba Hiramasida Wapung Thambiki Aroibada Natki Oiba Thauram Supangthoke Kangani mapugi mati pangani si irang mapui ho mangana ilaga mani amagi masha humni madong tasha ka leini leigere kali singni ngam hei nai ho poroni tayuni na kangani Ising masama pun kunha mapan da norotong mistroko wa nabadagi pandit amana adi khulu da marida mai thige pina khanna lamagum aksulaki lakko matam da khulu na hai bisingo madoi di mana hari ji chumina khulu na hari bise akui laini na hari bise akui lai thage ganu dharma thage ganu hai banate ba mana hari bisi akui na yengwa matam da ma totally hindu dharma su यादव नतेब मान हाइबु करियाना हाइबदा धर्म हाइबसे मसे लाइनिंग लंबिनी अखुना करिगिनो मीगी मरुंदा अखुना लाइनिंग लाइसोन तोगदोबिबा नंबर 1 नंबर 2 इसागी धर्म लेना करिगिनो ने अखुना मीगी धर्म से लोगदोरिबा असिनी अदुना हाइदि माना पीरिबा आर्गुमेंट मागी मरी असि तारगा हजिके हाइरिबा नरोत्तम मिस्ट्रोकोबा आइदि नबदिकी पंडित से मासेना आइदि मासे जाम मगुन लेबा लाइपोकुंबा मी अमनी हाइरगा आइदि मंगोंदा नंग मंगोलुबु उयुकु हाइना आशीर्वाद तोरमगा मा सखिएबा तुमदुना लेरुरबा मंदुना लेरुरबा अमंबा संसार लेरुरबा अदुगुंबसे 1930 दगी असुमाइना तोरम अपोबनि हाइरगा मी सिंगसिना लॉकडाउन तोबा अंडरस्टेमेंट तोबा मसे तोबिगनु हाइबसे मसे माइ थमजन तोइना अपोइना थेंगनजबा अथोइबा सेरेंग हाइबा सिदा पल्लिबसे मेटेरोल लोनसी मेटेरोल फोंगलसी मेटेरोल नुंसिजै मेटेरोल पामुजै मेटेरोल नुंसिंजै मेटेरोल कोनसिंजै इपागी मरोनी इपुगी जातंगनी इमाना ताकोनी इमाना पीबनी इमाना जोपनी इमाना कोनबनी इरोना सोंजगे इरोना सक्सगे इरोना हाइजगे इरोना कौजगे इरोना साजगे इरोना सेमजगे मितेगी मरोनी मितेगी मरनी मितेगी लाइवानी मितेगी लंबीनी मितेगी हंसांगनी मितेगी थवाइनी सु फजरबा असिसे अकोइना अंडरस्टेमेंट तोबगी हे ऐना हाइजदिसे आई चैलेंज तोजबगी वाफम जुनजदे मरम मरत असुमाइना सि पनबसे अकोइना करी हाइनी सोमदि हारुरगा मैतेगी सिनिरेस अदु परिगो मतम नावरिया फुलोगा चुराचान महाराज वारी सानरगा मतम मयाम यावरी सिगी वारी सानरगा मिकुप सिदा मणिपुर दा लाइक हाइदिसना चुराचान महाराज नि निंथौनी अदुगा असम दा लाइक हाइदिसना नावरिया फुलोनी अनि से वारी सानरगा मतम सिदा नावरिया फुलोना हंगबा वहम पुदिंग मके पाकुम से चुराचान महाराज नि पीबा नमदे सिनी
Leibak amagi ningthoda laingan nauya pulona hangiwa wahang dubudi Churachan Maharaj na pamam da basu iyai hangiwa wahang ding saigi oda wairaj biharin pandit ko mayam do imalo gi matang mayek gi matang lon gi matang dharma gi matang mayam setubo apoi gi suama lejar mi habe do gi ningthawi kanche to su leirama yai adubo wahang puding magi pakumma na hangapu matam sida Churachan Maharaj na pakum piba ngamdra su ma gi thamoi gi bichar ma lakku matam da nauya phulobo thagat tabang ngamam de sinida sigi pudam oina hairabada silchar tarapota 1936 da phambe doriba khoigi brahma sabha sida Churachan Maharaj na Manipur de hangat bayani assam da leriba khoigi nauya phulo yaubra ma baton dawro kawgadami hai Manipur de ni Manipur da leiba ningtho ama oina phamding liba ningtho amana leiba ningtho amana assam da nauya phulo ko misak malai haibase khangnabagi matung sida saigi kainogi Mahasabha sida ma yahon natabna hana baton tawrapado kamai na phinu si isam chaw misag ma dinna tres ni da laningan nauya phulosi Oinam Kabita Singhada Handakta Assam University Siljarna Linguistic ta mahaki thesis A Descriptive Grammar of Ranglong haiba sida chahi asigi February gi 16 da PhD degree pirakle mahak Professor Khumujam Dhiren Singhagi lamjing makhada mahaki research work asi chathakibani Oinam Kabita Siljar Rongpur New Link Road ADC Lane gi Oinam Kunjara samasung Oinam Ongbi Alpana gi machanupini aduga Kasar Shibar Konthol Lekai dagi TH Nisikanta amasung Surjamani Singhagi machanupa TH Yamakanta Singhagi loina pini Oinam Kabita Hauzigna Assam Downtown University da Assistant Professor oire Panbayai Assam University gi MA Linguistics da First Class First Position oidna Gold Medal Fangkrabini Mahang PhD Panglapada Mahaki Mung Manung Marimata Amade Marung Mapang Singna Harau Nungai Bapungdorakli Jaribon Thauna Kungi Oza Laisram Ganajit Singhana Manung Matam Sadana Laikitabada Awaba Pongdognarakli Masagi Chahi Kuntrahum Dota Suriba Laisram Ganajit Haukiba Mars Kitang Ahum Ikang Kangautana Stroke Oibadagi Matang Lebak Pokpa Numita Laikidabani Mahag Purba Kitarbon Number Chani Gamarfumari LP School Lawat ke Head Teacher Oina Thaupurami Mai masingi lamda lisingani gamapan gi SS exam da Assam pumigi oina subject anida topper oike economics da MA loisin ke Leiki draba oza Laisram Ganajit ki lan thauram lagliba Mars ki tang tara taruk nongmaising numita panthok-lagani hairiba thoram asida mahakalu na chana tiniramba maruma pangsing khwai ki bikna Leiki draba gi thawaina mapugi nakta ingna chikna lairuna ba lairang laihun tambirana ba mahaki imung manung school gi mahiroi sing amadi lamdamasigi club sing gi maigedagi nolungna ningsing lagle Chahi Khudingi Editor Guilds Manipurna Yausengi Suti Matamda Mapan Laibakta Tour Chatuna Lakpugum Handaki Chahi Asigi Oina Southeast Asia gi Laos ta Editor Guilds Manipur gi President Kogendra Khomjam na luchingduna Miyoi Taratare na Saruyaduna ngarang Imphal thadokre Khongseda sida tongan ba Media House ki editor amadi ex editor sing sarujake Khongseda si Mars ki tangtara mapanda halakani hairi Khongseda si gi matangda Image TV ki editor Naurem Uttam Kumar amasung Cham Pauche gi editor Ramkum Pamena asumna phongdoklaki nakoi editors gil Manipur na koi sai dingi koi Southeast Asia kan sida tourism gi matang sida koi lam du laiba tourism gi mong ko si koi yesi koina Manipur tourism gi en si sapat na bagi matang sida en kare ni silwa khiju gi abagi hai bagi anak so editors gil Manipur na din ka be saba ni trate sama kini ma koi clouds ka sanna bagi dama koi kan kan hai ya ko to MC 2025 के Editors Guild Manipur na Sinjaba International Tour masi tang 12 March tagi hauzare masi 19 March pau sathagani masi sahi khudingi oina regular oina sathakpa horamni masi miramda leiriba tourist spot kamaina maintain tauge natraga economy gi
maramda kari tawrige habadu yengba chatpani aduga halaaga yumda kari akoi state ta halaaga kari tawba yabra habadu akoi apply tawningai hena masigi pandam thamjabani tha sigi tang mapanda Guwahati gi Amal Prabha Bhavan da pangthokiba Gyan Ratna Sahitya Academy under Niti Aayog Government of India na sinkiba Tara Suba Gyan Ratna Sahitya Academy National Conference da Selin Digital gi Chairman loinana GSA Manipur gi State President oiriba Dr. Fanjaubam Lanajitna Manipur da lisingani ga konumdoi gi Mars ki tang ahum da gi thokrakliba Kangluk irang asigi matang da wafam kaya pukatuna paudam kre Conference aduda leibak asigi tongan ba state singdagi miyoi chani henbara saruk jaki Lanajit ki wafam adu saruk jaki basingna makoi ki state amadi central lengakta taksinduna aduba matamda waroisin purakna batengbangani haiki Numit humnigi Assam amasung Mizoram khongsatta Union Home Minister Amit Shah ngasi Assam da thunglargani ngasi nubidang Jorhat ta leirapa matung mathang numit ki ayukta Golaghat Dergaon da Nauna Saba Lachitpur Pukon Police Academy sangagani matung da mahak Mizoram da chatuna Assam Rifles Central Aizol dagi Jokhau sang da hongdokpagi thorma mata sarujagani Nungthilda Guwahati da halaklaba matung mathangi nimit Mars ki tara trukta All Boro Students Union APSU gi conference ki loisin thoramda mahak sarujagani Lakhipur ahal marup amasung Comrade Nurul Huda ningsinglup Lakhipur na sinduna ngarang sagol senumita Lakhidraba XMP Comrade Nurul Huda gi marfutra mga subumapok kumun thoron Kurirol sanglen Lakhipur da pangthokre Sakna Heraba Samaj Sebak Arambam Babatomina mi pamapoiduna pangthokiba khananene bagi thoromda Ingudam Swatis Chandra amasung Professor G Narahari Sarmana mitunglen oina sarukjaki thorom hawgolakpada Kabiratna Hizam Airport amasung Comrade Nurul Huda gi maphamda leisu amadi maira katune kaikomna jakhi Ningsinglup ki chairman Ingudam Binodna Taram nokpagi warol pikibaga loinena Comrade Nurul Huda gi punsi amasung mahangna pangthoklamba thabaksing palladuna wangangkhi Athoiba wangangloi oina Professor Ngangom Basanta Kumar amasung Irungbam Prabhabatina Comrade Nurul Huda na hinglingayda kunai amadi leibaki tamak tobirama thabak thoramsing palladuna wangangkhi Thaurumga mari lenana Khaidem Gaurahari Kangabam Biren Haibi Thabam Dhirara Nisu wangangkhi Mifamna mathang chahida Comrade Nurul Huda gi punsida yumpham oiba ningsing chepong ama puthokna bawaremnakhi Asia amasung Australia gi marakta leiriba khwaidagi pak chawba amasung khwaidagi marep luba Prasanta Mahasagar haina khangnariba Pacific Ocean gi meter lising ohum gi irol nungda Napu machu gi chekna chanma manba sangkhra balambi ama thengnakhre Hairi balambi asi mafam asida samadru irupa kangbu amana thijinbadagi khanglakpani Hairi balambi asi tasengna mamangai gi matamda semlam balambira natraga samadru irolungda thokpa maigi ching pokhaibagi thodokna thokanba mawongra haibadu asengba phongdokpa leitri Chaliba chahi lisinganiga kunmanga asida adomna mutual fund natraga SIP da karambada sel tungsinbana hena kanaba oigani haibagi matangda mamuttana khangnanabagi damakta lam asida khang hairaba karam punsida mahaki mobile number 789649696 number asida WhatsApp ki kuthangda natraga call tobiduna miteilonda free advice lobinaba khangalagli panba yai Sel tungsinbagi lam asida mutual fund expert asi Guwahati da leiba mutual fund distribution gi Janasanchoy Finserv koba firm amagi co-founder ni loinana hairiba firm asiga chahi tara hena loinaduna laklaba misakni Disclaimer: Mutual fund investments are subject to market risks. Please read all scheme-related documents carefully. Energy Healing Center Rongpurda computer gi matengna anoba madi ariba anabasingbo computer gi matengna layong khangdokpuna dayengba hausare computer gi matengna makal makhagi anabasingi report lokthokpuna haksangi awatna machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layong bajaragani Maruwaina nupigi laina sing iwatpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes
BP, stroke, paralysis, nerve amadi brain gi anaba, khwang naba, khutang chikpa, spondylitis, phai chingba, liver amadi chakhau gi anaba, piles, wakhal gi anaba, tumba yadaba, sor chingba gi laina sine chingba layang da yaragani. Loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin lairakpa iwatpa gi anaba koktanaba amadi steam bath ki kudong saba laijare. Silchar Rongpur Part 2 the Stone Crusher manakta lairiba Energy Healing Center da ngasimak gengsinbirabu. Mangjongna appointment ki damak mobile number 9395-732-456 number asida call tawbirakna bakhanganjari. Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu. Aroibada maroiba pau amukhanna Silchar da flyover sabagi tabak hauragani haina Barak Tampak ki chokot thorangi mantri Kausik Rai na phongdokre. Numinini chumna pangthokadaba apokpa maruki marfutra manga suba lamda thabung mifamlen garang singirbonda hodokre. Jaribon ke oza Laisyam Kanazidna manung matam sadana laikidabada awapa phongdorakle. Editor Gills Manipur gi mapan leba ki khongseta Laos ki damak ngarang Imphal thadokre. Numit humni ki Assam amasung Mizoram khongseta Union Home Minister Amit Shah ngasi Assam da thunglaragani amasung Prasanta Mahasagar gi meter lising ahumrom gi irol nungda napu machu gi chekna sanma manba sangkraba lambi ama thengnakre. Lakhipur online YouTube channel gi paw sandok jaba ngasi gi oinadi matang asida loijare.